पाउसिंग पिजरी गवर्नमेंट ऑफ इंडिया अमदी NACN IM अनिगी वारोइसिन पुरकपदा यावरिबा वारोसिंग था असिगी मरी फाउबगी मनुंगदा मणिपुर प्रजा मियामदा फोंगना थमगदबनी हाइना कोकोमेगी कन्वेनर सुनील करामना सेक्शन वा थमख्रे मणिपुर की टेरिटोरियल इंटीग्रिटी अमदी अपुनबगी सक्तम सुकाई कायरोय हाइना चीफ मिनिस्टर N बिरेना फोंदोख्रे स्टेट की ठाकता चबांगकुट की थौरम मणिपुर राइफल्स की ग्राउंड पांगथोकली स्टेट असिदा बन अमदी ब्लॉकेट ना मियोय कयादा अचौब सैथेंग पीरी हाइना मणिपुर की गवर्नर डॉक्टर नेजिमा हतुलाना हाइख्रे Ngasisu kokomegi khongjang sawatuna miyamna sintha leptuna mafam kayada khongjang sangsilli kurumjari Times of Manipur की नुमिदांग पाव मियंग टाबी बपुनमकपो अरुणबला ताराम ऑक्चरी ngasi मरुइब पाउसिंग मियामदा संदोकना पिजरी गवर्नमेंट ऑफ इंडिया अमदी NACN IM अनिगी मरक्ता चथरखिबा शांतिगी वारीगी अरोइबा तांकक अमा ngarang waroisin पुरखिबा अदुदा यावरिबा वारोलसिंग लाक्लिबा नवंबर मरी फाउबगी मनुंगदा मणिपुर मियामदा फोंगना थमगदबनी हाइना कोकोमेगी कन्वेनर सुनील करामना सेक्शन वा थमख्रे हिरमस्तिगी मरी लैनना क्वाकैथेलदा लैबा ऑल मणिपुर यूनाइटेड क्लब ऑर्गेनाइजेशन की मयाई लोइसंगदा पांगथोकिबा पाउगी मिफम अमदा महाकना मखा तारदुना सही कुनिथोय शांति की वारी सादुना लाखिबा अदु ngасidi वारोइसिन अमदा लाक्लबनिना वारोइसिन अदुदा करी करी वाफमदा यासिनरिबनो हाबदु मणिपुर मियामना खंगनिंगी वारोइसिन अदुना मणिपुरदा खुंदामिनरिबा फुरुप सिंगी इंटरेस्ट सोकपा याबा थौसिल यावब्रा हाबसे यामनमक सिंगननिंगाई ओय सेंट्रल गवर्नमेंट की फमनाइब सिंग दिल्लीदा उनबा सखिबा लमदम असिगी मिहुत सिंगनसु इरमदम असिदा हलकप मतमदा गवर्नमेंट ऑफ इंडिया अमदी NACN IM अनिगी मरक्ता यासिनखिबा वारोल सिंग नाखै अमा सेंगना मियामदा खंगनगदबनी हाइना महाकना हाइखि पीस टॉक की लोसिन की वारोसिन अदुदा हौजे हौजिक तदु दिल्ली दा चीफ मिनिस्टर अमदी पॉलिटिकल पार्टी सिंग हुजिक लैरि हाइरिसे मकोजिना हलकप मतमदा ngarang yanakibा एग्रीमेंट अदुदा मणिपुर की इंटरेस्ट से करी करी यावी हाइबसे सब सब क्लियर कट हमका पूरगा ना असि लाकदबनी अदुगा लोनेना हाइरिबो वफम सिंग से मणिपुर गवर्नमेंट असु तांग मरी फाउबगी मनुंगदा मणिपुर प्रजा मियामदा पीस टॉक यानकीब वाफम सिंगदु सिनी मणिपुर यावरिब वाफम सिनी हाइबसिगी सब सब क्लियर कट अमकसु मणिपुर गवर्नमेंट तांग मरी फाउबगी मनुंगदा होनगदबनी हाइबसिमा अमुका ना अपील तौजरी महाकना मखा तारदुना हौजिक मियामना संगसिलिबा खोंजंग असिदा खोंजंग लोई सिंगना खोंजंग संगसिनबदा फुरुप अमगी अतमनना थमोय सोकपा याबा वहाइवाता सिजिनबगिनु अमदी कुड फेस्टिवल यावबलाकपा कुकी इसिल इनाउ सिंगी सथोक ससिंदा अपनबा पिबिगनु नाकल अमरोमदा पीट स्टॉक असिना मणिपुर की सक्तमदा अकाइबा पिरोय हाइना हंजिन हंजिन हाइदुनसु करी मरमगी यामलबा सिक्योरिटी फोर्स सिंग मणिपुरदा डिप्लॉय तौरिबनो हाइबसि हंगबा याबा वहंग अमनी मियामना मोइथेमलांग असिदा थाजबिगनु संगसिनफम थोकपा खोंजंग सिंग मखा ताना अदुमक संगसिनबियु हाइना महाकना मखा ताखि अमुक्त मणिपुर तौगिदबा फना कल्लब कर्फ्यू लेबतमत जो कमर्शियल फ्लाइट पाइगिदे फ्लाइट लेबखि अदुमपु हाइरिबा सिंगसे एरोप्लेन दा अखोगी तोंगान तोंगान बा फाइटर अदुगुम मयाम से एयरपोर्ट थमकाना लानबुंग अमगी मोंगदा लैरिबा फिबम असिना मणिपुर मियाम असिदा हेन हेन मी पाहली अमदी इनरिबा एग्रीमेंट असिदा मणिपुर करिबा वफम खरा सोकप यावरंगनी हाइबसिगी चारो वफम अमनी मरमदना हौजिकती इनब लोरे हाइराबनिना इनरिबा वफम असिदा करी करी यावरगे हाइबसे मणिपुर मियामदा खंगनबा हाइबसिना थमजरी अदुगी मतुगिना अमुक मणिपुर मियामगी अचौबा अरोब फिरेप लौरनबगी फिबम दो तंकक नाइन लाकनी मरमदना खोंजंग चंगसलिबा खोंजलोइसिंगदा थमजनिंगसी वकत मिफम प्रोटेस्ट अदुम चथबियु सिगी मफमदा मफम अमन नत्रका अमदा एकता अखोइना अचौबा मियामगी ओइबा जगह अमदे हेक्ता हौगलकपा यानबगी दमता लमदमसिदा लबिरिबा मियाम पुनमनसो एलर्ट ओइना अमुकाइना लमिनसी हाबिसिगो अपील तौजरी
लाइबा नबेम्बर की तांग मरी फाउगी मनुंगदा यानगी वालोल दो करीनो हाइबदो मदुई कंटेस्ट दो करीनो हाइबदो मणिपुर मियाम द खंगनबगी थौदांग दो मखोय लौबीगदबने नत्रगदी गो मणिपुर गवर्नमेंट असे मतिक जादब गवर्नमेंट नि मियाम गी महूत सिनब गवर्नमेंट अमने हाइना मियाम लौरक्लोइदबगी मरम दैते सोंद इन प्रिंसिपल याना बोलोय थोखरे हारे अदुगा नाकल अमरमदना सोंद अमुक थोइबा पीआईबी ना प्रेस इंफॉर्मेशन ब्यूरो ना थोइ वारोन चिना अमुक हारिबा वारोय सिलजी पोरपो मतमदा असम अरुणाचल प्रदेश अमदी मणिपुर गी स्टेक होल्डर सिंग ताना खिगनी हाइबसी यामना मरम जादबा सेल्फ कंट्राडिक्ट वे वाफम ने मदुना अमकसु मणिपुर गी मियाम द लग्न बोय ओइना अमदी अखोइगी फागी फरांग दोनो तोबा वाफम अमगी मोंगदा लाइबसे मणिपुर मियाम कंडेम तवे Serak asida Manipur ki Chief Minister N Birena Manipur ki territorial integrity amadi apunbagi saktam sukai kairoi haina thajaba pikre wafam asingasi numidang first MR ground da pangthokliba Kut Festival tharom yauba lakpada paumi khran hangba wahangi pakumda fongdokibani makhatana sarkar asibu dictate tawbagi maongda CSO singna tawbasi nuaite Manipuri macha ama oina state asigi miyam gi apambagi mayokta laklabadi laingak asina khaktumina laithokloi haike 2015 dagi tawnar ko framework agreement utpa yadadna ullu yadadna maramdi na koi part nate NSNIM ka bharat sarkar ko wari sanabani Manipur yaude Assam yaude Arunachal no yaude haidna ullu yadadna 2015 dagi lakko framework agreement ni hujik conclusion da moina kaurkani adi ko tolere hujik phawda khoi da karing machini sini na haido ko leitri si am clear cut haire Home Ministry na PIB dagi se thadoro kana koi soidna kaurkani haire soidna stakeholder mayam ge opinion lowni haire sidai da huje mu taring mari thadra manga thana puthoina tawse akhoi je makhoina dictate torga adumaina thambadu de the honing de we are also Manipuri ai khoi su state si kai dana bagi state si integrity state si ngam khoi shok dana ba state si manung gi administrative setup kai dana ba na koi chen se du bini moina igure dictate to bude idea ai madu madu ai to honing de adu aina praja mayam da appeal tawni se now central government is very serious central government na Manipur ki amadi north ki leiba situation ji khangmani na stakeholders in ki opinion logani na khoi ga consult tawni harmina moina consult tawrokri ba moina korokri bhogdi ada agreement tawbugi wakum si leiroi drai ne khali madu korokta na maraka tawrok di adu atu pa sinna mala ne adu de khoi jumi ne aduna tringai mina adu khajana hiring ai du da koina hanjan hanjan to buse dawgum si aduna ai Manipur ki peoples da ai could ani ronjar ga ai appeal dawjari moi khargi dictate ki type ki henbai type da torga sat buse koi masi dawgum si khajana reason khanga ka thabak lawsi yamna koi state se langa ga lakpa kuire sahi ni bu yang kai je pham me nam ta dana lai handak sahi ani muksi da ni kitang inga kanda development room da singdam nuksina na ban blockade like na harau ta yamna tawgana life la ise andaki sahi ani mkai sida ne actually ba aduna Manipur ki territory integrity kairoi madu kairak na ba tor ko potu di mang khana sige be koi madu dai da yamna khode dictate da we mong elected mayam bu as adu tor ko lakada bani tawgada no don't do it please don't do it aisi kai ni Kuki Chin Mizogi Sahi Lauro Kumhai Kut Festival ge Thauram State Level ge Thakta ngasi ahanba Manipur Rifles Ground da pangthokre Kuki Chin Mizogi Lauro Kumhai asina aikhoi masel ge marakta hena nungsinaba amadi santi leiba lamdam ama oiresno haina Manipur gi Governor Dr Nazma Heptulana fongdokre State Level Kut Committee na sinduna pangthokpa Thauram aduda Agriculture Minister B Hankhalian ex MDC Haukhotang Baite State Level Kut Committee gi Vice Chairman TT Haukip MLA Tian Haukip yauna saknaiba mioi kyasu saru yaw ki governor na nat ki oiba gong senbung yaiduna hogdokhiba thorom aduda sobener amasu miamda release tawki governor Dr Nazma Heptulana makha taraduna sahi amagi manungda pangthokpa Kuki Chin Mizogi Lauro kumhai na lakpada nunga yaifaba chawkhatpa lamdam ama purakpa oirasanu tongan ba furup kayana khundaba state asida furup kaya gi kumhai kyasu pangthokliba kumhai kaya asina furup sing asigi cultural social amadi religious ki masak sing miyamda mayek sengna khanghanbada achoba mateng oiri state asigi khwaidagi chawba kumhai singi manungda Kut Festival asisu amani festival asina Kuki Chin Mizogi kanglupta leiba furup kayagi chahi ge laison thorunga loinana lauro kumhai gi thoram pangthokpani jagoi amadi isai saktuna pangthokpa thorom asina furup asigi leijaba cultural heritage kaya adu miyamda uthoknabagi achoba mafam amani kumhai asina lakpaga loinana aikhoi masel gi marakta hena nungsinaba amadi amatta oibagi mari hena chesin hanba
ngamlagani amaromda state asida ban amadi blockade na miyoi kayada achoba saitheng ama piri masi yariba makai tawdana ba honasi haike. Kut is one such festival held during autumn, and this festival provides an opportunity not only make merry, but to introspect on our past and plan for the future. This festival, which includes songs and dance, is now participated in not only by the cooking musician group, but also by communities also, and should ensure that we settle our differences through talk and negotiation and not to resort to violence, including bans and blockades. Let us set aside our differences and resolve not to resort to the bans and blockades, as it severely impacts the poor section of the society more. Let us cast aside our self-centered egos and policies of the various ethnic groups and work for the overall welfare of the state. Handak sahigi oina kutpa oina ex MDC hau khotang baite da piduna ikai khumnaba utke laikhidraba kuki furup ki lamyanba masaknai ba myui singda ikai khumnaba utuna awabasu fongdokhi aimol chiru paite MUME welfare society gi mahairoi amadi kuki chin mizo kanglupta chanba furup singi nat ki oiba jagoi sing utki loinana saknai raba saisak pakaya gi isai sing khudol tamki. Turn left while tap runs around 3. Cookies Chin Mizo Sabang Kut ki Thora Moregi as Moljang Village tasu Fangtokre as Moljang Kut Celebration Committee na Sinduna My Culture My Identity Yumfam Oiduna Pangtokiba Thora Maduda ex Minister Omjamang Haukip Hill Tribal Council Moregi President Ginkosai Lungdim Amadi Guite Fulfing Organization North East India gi President Ngamthang Guite na Thorom Adugi Chief Guest President Amadi Guest of Honor Oike Nat ki Oiba Jago Isaiga Loina Pangtokiba Thora Maduda Chandel gi ADC member Chingnaiba Haukip More Police ki Makok Thongba Amadi More da Khunda Minuriba Kanglup Singi Luchingba Singh Amadi Miyamna Sarugyake Thoromaduda Wangang Laduna Chief Guest Oikiba ex Minister Onjamang Haukifna Kumhai Asi Manipur Laingakna State ki Thakta Pangthokpa Asina Hena Nungai Haike. Tamenglong District tasu Thauramasi Khosung Village Level Committee na Sinduna Faitul Public Ground da Pangthoke Thauramadu ADC Tamenglong gi Chairman Namsinroi Pamai Amadi Atai Masak Naiba Kyasu Sarugyaki Nat ki Oiba Thorom Kyagaloinana Pangthokiba Thauramadu da Wangang ki Singna Festival asi Pangthokpagi Nungi Oiba Wakalon Sing Fongdoke ho amozala nang malita bang parpanin pewa pujang sat hoki president koki inpi jeribang katha lujunga ken som nei katha sanga our station wai di tamta All Manipur Nupi Marup Nasu Bharat Sarkar Amasung NACN IM Anigi Marakta Waroisin Purakpada Inuriba Warol Adu Miyamda Mayak Sengna Kanghangadabani Hairi Lob Asina Thadorokpa Cherol Amana Makha Taraduna Home Minister Amit Shahana Manipur gi apunbagi saktam kaheloi haina thajaba kaya pirabasu Manipur Miyamna thajaba ngamdri Amaromda paramilitary force kaya ama leptana thajilakibasigi wahanthok karino masigi chapchaba pakho Manipur Lengak amadi Bharat Sarkar na pigadabani Hairi NACN IM amasung Bharat Sarkar anigi marakta sanaba santigi warigi waroshin ama purakle loinana khudek pinagadare haina mediada lakliba report asina lamdam asida saning tadaba fibam ama oiri seraksida leftana paramilitary force hajilakpa loinana mahai tampham sangsingda thamjilakpa asina achoba nungnangba ama fauri hiramasida report ama Naga Pistok ki warosin ama poraknaba center na thangjilakliba khongthang asida haukiba matam kharadagi Manipur da tangdu leitadaba phibam ama leirakle Prime Minister na haibadagi interlocutor oiriba RN Ravi nasu warosin asi October 13 fawgi manungda poraknaba honagane haikiba numitagi Manipur gi mafung kayada kokomi gi minyang makhada ngasisu leptana khongjang changsilakli Sarangna phibam asida law and order gi yenglaga
paramilitary forces kaya state asida thajalakhraba matung ngarang dagi Imphal manung da leiba college sing da Central Paramilitary Forces sing thamjilakkhre adubu mahiloisang singbu disturbance free zone ohengadabani haiduna matam kaya dagi sangchinduna lakpa khongjang aduge tayonabada mahiloisang sing da paramilitary forces sing thamjilakpa asida mahiroilup singna akan mamongda yaningda phongdoknakhre any issue ma ihomagi namada my tampam institution singda central of the state forcing thamjinduna military zone onthonabagi honariba asima Mayoi Kunagi, Manipuri, Mayoi Kunagi, the Bogi Activity, Masai Joint Student Coordination Committee, JSC Makedi, we highly condemned the way. Haujuk Chatariba, Indor Naga Peace Accord Singi, Irang Sina Maramoraga, Manipuri Tongan Ba, Kole Singda, Indiana Army Sing, Tamjanduna, Army Depot of Selectuna, Mahilo Singbu, Army came on Tropaki Tongasi, Masi Desamne and Makamong the condemned away, Masi Kudaktagi, Army Sing as it Loktolaga, Kunai Sikitungi Jumbiran or a Kadriba, Mahiro Singda, Akitu Zumba, Piriba, Masi Tongasi, Kudak the Leptuna, Atomatamda, Tonganba, alternative way Matiraga, Army Sing as it Kudak the Lokokidum. Waroshin Amapurakna Bigdamag, Satariba Santigi Wari Sanabashina. Manipur da kariguma makhalge akaiba mata piroi haina India ge lusingba singyauna state asige laigakna kayara khana thajaba pirabasu karigidamakta hairiba paramilitary forces sing asi thamjilakibano haiba miyamna hangnari bohang asimak kokomi gi coordinator aduga UCM gi president su oiriba Sunil Karamna hangkhre Karimta Tauroide Hairaga, Housing Powder, Educational Institution, Security Tamjalana, Paramilitary Tamjandra, Manipur Landung Amagumna, Lady Bapimasina, Manipur Mia Masida, Hena Mipali, Amadi, Inariba Agreement, Manipur Karimaka Wapunkara, Sopu Yarongani, Habasiki, Saru Wapamani. Waroshin Sina Lakpada, Orekadoriba Pibamna, Pandabatu Doxing Toktanaba, Section Torang Lokot Pani Haribasu. Atay mafam da thambasu nataba mahiloisang singda security forcing thamjinba asi logi midyengda kadai fawba chumbagi haibadu mahiloilup singi lusingba singnasu hangnarakle Pibam khara da haitare khoi gi Manipur gi film sokkani hana khoi gi miyam na chingnariba soklam ya bagi akiba su leiri film sida soklam ba taraga di Manipur miyam khoi gi civil war ma thola kanda achauba khoi gi tangdu leita da khunai ma orakada haibagi precaution amadi oramgani adubu thamjani wafam di thamba taraga su government ki secretary office tara duga office Ladiba SDC DC office Tamgar Tambio Zun institution singi campus Tambiba sa koi kunai sigi hawrak leba youngsters singa dugo tungi asset ogadere mahiro singa subu matam sangna suppressed rokan the namthar kana lakpagi thosil do makha chathar puna hana lo Housing oiriba yamna ningik lawa phiba masida kaisu tawre hairaga Imphal mayol maktada paramilitary forces sing thamjilakpa sina miyamda hena mipaiba ama pohnabagi masak ohelli Safanavani Haiduna Tangliba Kongtang Asina, on a Tainabada, Maida Gi Hajan Bagum, Hena Koran Koshanavage, Madam Oirodra Hivesini. Manipurda Koyikang Kaudana, Magi Academy Institutions Karada, with security forces in Leshanba Hore have a pow tabasi, Manipurioina, Yamnuaitaba Pound. Ado Sumbatalax data, Akogi state ki Makedi state sponsor, Gimong the security forces in even academic institutions in the Sumai Sankalak Pasina, Karamba agenda the Masito Ribano, Hibernazing Basico Miam the Kangdaba, Yam Samam the Vaitare. I don't know the academic institutions in see a free zone or Helu Haidana, Miam Sulaunariba, the academic communities in Gimatic Sulaunariba from Oibanina, Masi academic my institutions in Lan Matam the Busokte and a quite high ribbon, Anna Masi Soxel Isa, Masi Anna Hena. Akogi pamiba lambel on the lak pimota on a tainaba akogi miamgi oiba koi reaction yam no aitaba reaction in lak pasue aduna igi apildi masi immediately koi withdraw to view aduga mafam cha mafam da makoi singje koi gi thambiu haibagi adugi appeal do mai tawjage Naga Pisto ki Warwe Cinema, Atuba Matam the Puraglagani Haibagi, Pibam Laibadagi, Lenga ki Mari Lainabasina, Narang the Gihona, Manipurgi Marueba College, Ahumda, Central Paramilitary Force Tamjin Bahokre. Musik lak lebu wapam de asugumba mahilo singda Central Paramilitary Force tamjen basi kadai phoba chumbano Manipur ge musik lairiba yamna mipai ningai oiba phibam stage da asugumba mapam stage da Central Paramilitary Force tamjen lakpasina miyam da amuka hena chinghan ba pohan da bra haibasi wahang oina hangba yaba wapam oirekli video journalist muyam bachinglei ge loina paudam jari ba ei Kishore Chandra Wangkhemcha TOMTV News Imphal
Naga Pisto ki interlocutor Oibetanatana, Nagaland ki Governor ARUNBALA Naga Accord ama Khudiek Pinana ba Chathariba Thorang Loidri Makha Sathari Adubu Thorang asida NSN IM ga Hana Khenaba Lairamba Adu Hojikti Laitrabanina NSN IM su Mapung Fana Saruk Yabada Yanare Haina Fungdokre Wafam Asi Mahakna the Hindu Pausega Wari Sanabada Fungdokivani Mari Lainaba Senior official amanasu Erakliba Fibam Asi Prime Minister da Kangan Kre Aduna Aruiba Warishin ama Suksoi Soidana Atubada Kuek Pinaragani Kali Adubu Kudek Pinaba Adu Prime Minister Narendra Modi na Thailand da Satringai Hayeng Pinagadra Natraga Mahakna Halaklaga Pinagadra Haiba Kangbangamdri Haina Fungdokre Hairi Hauzik Paugimerkan Aten Break Matang Lojari Luhongbagi furniture set ka loinana style and style amadi local almirah phangbiragani furniture set ama leibada fian ama lemna hapchari loinana ningol chakaubagi akhanaba offer su pizari bed dining table office table sofa almirah fridge asina chingba khudimak phangbiragani ngasimak lengsen biro steel decor Sagol Bantera Akamlikai Imphal Manipur contact number 9612167042 natraga 8794714511 Break matungda mayam mukahna taram nokchori Kokomigi Sintale pagi Kongjang ase numidang Wairam Pung Taruk Fauba Sangdo Kibaga Loinana Asisu Lamdam Asigi Miamna Sintaleptuna Mafam Kayada Kongjang Sangsin K Ayuk Angan Bada Kwairamban Kaitelda Lalon Bikarana Manama Sing Yonaram Labasu Ayuk Nipan Pung Nipangi Matungdadi Kuntak Lansibaga Manaki Dukan Sing Tong Lonake Lambida Lanai Gari Sing Karamakai Chenake Lanai Amadi Laingaki Mahiloisang Sing Tong Lonake Pamdaba Togdok Sing Toktanaba Police Amadi Paramilitary Force Sing na Ngak Senbagi Tabak Chathaki Kokomigi Lising Makada Sintale Pagi Kongjang Sagatuna Ngasi Singzamai Apunba Nupi Lufna Sinduna Singzamai Bazarda Sexin Mifam Pongkre Mifam Aduda Sarugyakiba Singzamai Apunba Nupi Lupki Publicity Secretary Sumatina NSN IM Amadi India Government Anigi Marakta Sathariba Santigi Wari Asina Manipurgi Territorial Integrity Da Hiram Amatada Sokpa Yaroi Amadi Karigumba Sokalapa Tarabadi Siba Kidana Makal Makakyagi Kongjang Sing Sangsilakani Haina Fongdoke Mifam Pamba aduga loinana human sense semduna Manipur gi apunbagi saktam kaiba yaroi Bharat Sarkar gi kangluf naiba thausil janingde long live Manipur haibna chingba kholau kyasu laukhi Amromda Singzamai Mayengbam Laikai, Singzamai Naurem Laikai, Dasu, Maikei Adongi Miam, now Wakat Mifam Satake, Kakwa Bazar Dasu, Kakwa Maira Paibi Lufna Sinduna, Wakat Mifam Sing Satake, Mifam Aduda Sarugyakibi, Nauchana, Manipur Langakna, Luraba Tanfam Asida, Miam Butumina, Namsin and Bahonaribasi, Janing de Haina, Penda Wafam Kayamsu, Fongdoki. Sing me, sing in Oxina, Karigumba, Bakoy, Nagaland, Umba Pamtaragadi, Nagaland, Sapigo, Manipur, Lamoy, the Lady Bakoy, Lamgi, Masesi, a quite yellow me in a quite bunning, Minagani, Habakanze, I quite Tamzadingi, the saying now, Manipur, Yapun, Basaktan, Kai, never Tabak Tarapada, I see a quite Miamna, Lem the Leroy, Aduga, Nasi Manipur, Gomena, Laibaki, Sokti, Tanzan, Lakomatamda, housing Makoy, the Tumina, Layu, Habasa, quite Yaning de, the saying now, Manipur, Nankai, Kaiba, Yaru, have a PDF, say, Kasi Prazana, Lepalite, and Sanchilla, get have a weapon there, a quite Tamzading. Manipurgi Miam da Twin Hennessing Naninga Masa Amo Hele. Aduna Manipurgi integrity da Karigumba Sopa Amadikaibo Apamla Agading Asiko Comina Sangsaliba, Kongjang Sing Asida Singame upon Manipilup Amadilam, Namasida Ladiba, Suko Club Amadi Iriol, Adi Ladiba Singame Makayo in a Puna Ladiba Club Sing Asina, Mapamatam Sana, Mangjik Tana Tana Nabagidamata Sam Saba Loiduna Lay Haina Mediagi Kutanga, Paujel Pizari. Hauzik Center amadi NSN IM anigi marakta chathoriba santigi wari asina Manipurgi integrity hiram amata da kahenba yaroi haiva dabi tawduna Manipurgi aib singna punsinduna Sagolban Terada laiba Yangkhom Lera Community Hall da wakat mifam sathakre mifam aduda sarugyakiba senior writer Zodasandra Sanasamna Manipur writers na matam chupada Manipurgi ngamkai kaidana ba sangsilakpa khongjang khudingmakta sarugyagani haina phongdokhi Manipurji mari mangara nate 40-50 है ना मागी तोंगान बा लोन ले जगह ले मिनरी बंगा कोई लोन लोम दा कोई इना लोम दा है ना गाउजे बने कोई पॉलिटिकल नतबा कोई नुंगशीरब इरोल जिंग नुंगशीरब ना सिंग मयाम जे पुन्न ले मिनरम बजिदगी कम्युनिटी अमना श्याम तोंगान
यामना मथवाई चांगना सा होनरेजी करिगिनो जे खोई ज्ञान ताबो ngamaktawasida khoi phongdokpa yaba khoi ai bajingi phongdokpa yaba wakhalon khara appeal tawba yaba khoina protest appeal tawba yarak protest tawrakpa taamna Kongba Laisram Laikai amadi Wangkai Thangjam Laikai anigi apunba Maira Paibi Lufna Sinduna Kongba Haino Bondasu Kokomegi Sintha Lepagi Kongjang Saguladuna Wakat Mifam Sathake Mifam Aduda Sarugyakibi and Utaranina Sathariba Nagage Santigi Wari Asina Manipur gi ngamkai kahenba yaroi amadi CSO Singna Manipur Imagi Damak Sangsilakpa Kongjang Khuding Maktasu Sarugyagani Haina Fongdoke Koi Lajari Pas Haktam I Koi boundary I say Akoi Karigumba Amata Kahan Pamsate, Aduna Akoi Nasa the Taktana, Imai Bensina, Akoi Darana Pamsabani, Masayutagi, Akoiki, Huzi Akoki Pantam Haibabu, Akoi Huzik Jariba, Manipurgi, boundary, Namkaika Bidaba, Asikaktania Koina Pamzariba. Bharat Sarkar amadi NSN IM anigi Santigi Warida ngarang warusin puraktuna khudek pinawagi matam yorokpa sida karigumba Manipurgi apunbagi saktam amadi furu maselgi marakta yaikhai thingai ba yawba wafam yawram labadi maduda thorokpa afafatagi daita Manipur laingakna pugadabani haina kanglaipa kanbaluf Manipurgi Secretary General ngamkhai lakpa luwangna fungdokre wafam asi ngasi kaisampat Jupiter Yambem Center da laiba loop asigi office da pangthokiba paumi singa unaba amada fungdokibani mahakna Taraduna Peace Accord Amadi Framework Agreement na Manipur gi ngamkhai amadi apunbagi saktam kahloi haina thajaba piba ngamdrabadi MLA humpu amadi MP mari from thadokadabani haiki sairakasida miyam gi pukning chapchaba Laitaba ama fangdi fauba harau kumhai left kisi haibaga loinana kokomina sangsilakpa khongjang khuding makta KKL naso mapungphana saugatkani haiki Manipur ki chahi lishing ohungi puwari leiraba sugum laba yamna liraba history leiraba akhoi gi khunai asibu kaisu leitaba somba akhoi gi Naga Peace Accord amadi framework agreement sina karigum hiram amatada masi akhoi kahelakpa yaroi haiba wafam sini koina thamjaribasi aduga akhoi aroibada koina thamjaninga wafamdi akhoi gi hajik chathariba harau kumai karigum makhal amatagi harau kumai akhoi gi pandam masi phangdri pukti lep kisi haiba apel asi kekelna lebak miyamda apel tawjari Kongpal Khaidem Laikai, Kongpal Kongkham Laikai, Kongpal Khetri Laikai, Amadi Kongpal Nauroimam Laikai gi Maira Paibi Singna, Kongpal Iran from Thongkhongda, Kokomigi Khongjang Saguladuna, Manipur gi ngamkhai kaibe yaroi Long Live Manipur Framework Agreement na, Manipur gi apunbagi saktam thugaibe yaroi haibna chingba kholau kya lauduna wakat mifam sathake. Kokomigi lamjing makhada NASIAN IM ga India government na anina peace accord sign taunaduna waroisin purakpada Manipur gi integrity amadi boundary sokpa yaroi aduda natana karigumba hiram amatada Manipur gi custom culture financial amadi administration na chingbadasu sokpa amadi akaiba piraklabadi lamdam asigi miyam tumina laithokloi haiduna kholau kya loina na ngasigi section wakat mifom ama coordinating body kurai amadi kurai thogdam laikai Maira Paibi na sinduna kurai lamlong kaithelda wakat mifom amadi fongkre Bharat Laingak amadi NASIAN IM anigi marakta satharkiba santigi wari gi aroiba tangkak ama ngarang warusin purakrabasu lamdam asida tangdu laita dabagi fibam amadi adumak over fangle ngasisu Imphal East ki telepathy baisia youth club na sinduna telepathy da wakat mifam chathakre wakat mifam aduda telepathy community Miyoi Kana Sarugyake, Loinana Manipur gi saktam kaiba yaroi, waroi sin purakpada wakai yaubiganu, Indiana Manipur Tugaiba yaroi haibin chingba kholau kya amasu lauke. Hojai ka koi India government ga Naga ga peace talk tauri se. Koi peace talk di tawbiyo peace talk di yam phajaba akhoi mayam support tawi. Tabu dubu akhoi Manipur gi ngamkhai da di sokpa di yaroi. Karigumba akhoi waroi sin purak pasida. Akhoi gi territorial integrity da sokpa yauradi. Madugi against the akhoi teli community akhoi na chap chana lep kani Manipur gi praja mayam ga Nakal amromda nongmaibung purana Raspberry gi akoi beda laiba miyam nasu kusum oil pump opposite ta section mifamama fangke Kari malam ke daba yanani hai ka moine army man thaje leje moine thaje leiba army cha khoi mayam hat na bana traba akhoi mayam gi I se moi kaya mayam na chuk ki gai bano ko amase adu akhoi di ngasi bokta laiba khoi gi praja sing se akhoi si minai nang thangi da type ta ngasi bokta hinga lai misi minana thalle Manipur gi saktam kairak patara ka di akhoi nupi lan ahum suba se thok oi haningai lekte soidana
madu tholakani nupi singju sem sadana leire haiba pose masi thamjage NACN IM amadi India government na sahili sangsitna satharakba santigi wari sanargliba ase miyamna sogali adumakpu karigumba Manipur gi ngamkhai kaigedabadi yaroi haina kokomina lokalakliba khongthang asi sogatpo oina sagolban thingom laikai gi maira paibi amasung YWC Club ki apunbana ngasi sagolban thingom laikai community hall da section mifam pamkre masida Manipur gi ngamkhai da kairakadaba integrity da soirakadaba akaiba leiragadaba oiragadi maduda akhoi sungya yaba ngamjaroi maram maduna kokomina changsaliba khongjang asida akhoi apunba akhoi mayamchu matung induna saru yaduna maside yaba ngammoi haibagi mifam section mifam phamjaban hojik pawi marathan aten break amatang lojari Nanai Day Spa and Salon. Special offer oina 40% discount pijari. October tang kun taretagi November tang mga fauba khaktamak pijaba discount ni. Pijari va services singde haircut, facial, hair spa, foot detox asina chingbani. Extra charges yaudana yum dalaktuna service su pijari. Ayu pung taradagi numidang wairam pung taruk fauba hangjari. Ngasi maglengsin birau Nanai Day Spa and Salon. New Check on Road SBI ATM building near Globis. Contact number 0385 244 7383 natraga 2447 385. Aikogi email ID hkgangte@gmail.com. Youth Athletic Star Union Yasu Vegepati Laikai na sinduna ngase Manipur gi saktam kaiba yaroi haibagi kholau lawbaga loinana wakat mi formama chathaki Kokomina sangsiliba khongjang asibu sogol aduna leima khong mapal dasu maikei adongi miyamna lambi da thoktuna khongjang sangsinki NACN IM amasung India government anina Manipur gi apunbagi saktam kahenbe yaroi haina taksiladuna ngasi langthabal khopum khulgi khunja singnasu wakat cheksin mifam phongkre Naga Santigi Warina Lamdam Asigi Apunbagi Saktam da Kahenbe Yaroi Yanakiba Wafam Lamdam Asigi Miyam da Kanghalu Haibagi Dabi Togduna Ngarang Ahing Nongyai Matung Fauba Thobal Bazarda Miyamna Khongjang Sangsin Kre Kokomegi Khongjang bu Sogatuna Nambul Kaithel dasu Miyamgi Oiba Section Wakat Mifam Amang Asisu Pangthokre Kaithel Phambi Ima Singh Tonganba Nupi Luf Singi Miyui Singsu Mifam Aduda Sarugyakhi Manipur gi Saktam Kaibe Yaroi Naga Ekot ki Waroi Sena Manipur gi Integrity Kaibe Yaroi Haibna Singba Kholau Kayasu Tidim Lambi Mayaida Thoktuna Laukhe Nambol Police ki team amana Pamdaba Thogdok Singh Thoktana ba Section Nangak Senkhe Manipur gi ngamkhai kaiba yaroi haina taksiladuna Naran Sena Kaithel dasu Naran Sena Maira Paibi Social Education and Voluntary Association cum Library Center SEVALC Reima Lamaba Sporting Association ELSA Elsa Club Naran Sena United Naran Sena Development Committee UNDC Naran Sena na punna khusam minaduna Kokomigi Khongjang bu sogatuna section wakat mifam phongkre El Pratima Devi Maira Paibi gi executive member na Indo Naga Peace Talk na Manipur gi ngangkhai kaiba yaroi Manipur gi apunbagi saktam kaiba yaba masak yawraklagadi lamdam sigi miyamna siba kidana thengnagani haikhe miyamna Manipur gi ngangkhai kaiba yaroi haibna chingba kholau kyasu laukhe अखोई इंडिया गवर्नमेंट का NSM IM का तौनरी शांति की वरी से फजना अखोई वेलकम तवी फजना साबियु अदुगा साब वरी साबसिदा अखोई मणिपुर की अपुनबगी सक्तम कायगदबा लाख ताबरी अदु अखोई तुमिना लैथोय अखोई मखा ताब खोंजन मखन मखा मयाम चंगनी अदुना वरी साब मतमदा अखोई की सक्तम अखोई अपुनबगी सक्तम मांगदना फजना शांति होइना साबियु हाइना अखोई मयाम फम Kokomine Sangsiliba Khongjang Sogatuna Ningthau Khongda Leiba Nupi Organization Sing Amadi Kaithel Phambi Ima Sing na Sinduna Section Wakat Mifam Ama Ningthau Khong Kaithel da ngasi pangthokre yamna democratic oiba maongda ingna sikna famduna Wakat Mifam adu chathake Ngasi nungtil gi matamda Bisnupur Kaithel da Kaithel Phambi Ima Singh na Kaithel Phamba leflaga Tonganba Nupi Luf Singha Ima Singha Lambi Tidim Lambi da Thingduna Khongjang Sangsinki SDPO Lakshmi Thingbai Jamna Luchingba Police Team Amana Lambi Mayai da Famjinkiba Ima Singh Tumduna Laisingkiba Ima Singbu Thangdoke Amadi Lambi Thingbada Taktoke Democratic Oina Hingsa Yauduna Ngak
Senduna Sexin Wakat Mifam Pamnake Sexin Mifamatuda Saruk Yakibi Apunba Nupiluf Anulgi Advisor Su Oriba Amkili Vice President Ima El Nganbina India Government Amadi Nation IM Gi Pit Stock na Manipur Gi Apunba Gi Saktam Karakadaba Yaurogadi Hanbalaitana Tengnagani Haike ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯛꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯞꯆꯟꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯀꯦꯔ ꯀꯥꯎꯊꯣꯛꯄꯤꯔꯣ ꯂꯧꯁꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯄꯨꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯤꯡ ꯇꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯦ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯈꯣꯡꯖꯪ ꯆꯪꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯣꯀꯣꯃꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅ 사갈라고 푸딩막다 비스누부르기 소이드나마기 야우가니 하이버지마 Kokomina Sangsiliba Khongjangi ngasi nini chanba numitasu ngasi numidang Mayang Imphal Bengunda Maikei adongi Maira Paibi amadi miyamna sinduna Mayang Imphal Benguldagi hoduna Mayang Imphal Police Station fauba Mairagi rally chatki rally gi Aduda Indo Naga Pistoki Warosin Purakpada Taramna OE Adubu Warosin Aduna Manipur gi integrity da Akaiba Pirakpatarabadi Maitei Pangal Singna Tumina Laitoklo Haina MMWO headquarter gi working president SK Wajid Sahana Fongdokre Mairagi rally Aduda Long Live Manipur gi Saktam Kaiba Yaroi Haibana Singba Kholau Kyasu Lauke Samurong Mamang Laikai, Awang Laikai, Makal Laikai, Mayay Laikai, Oinam, Soombung, Lilong Haurebi Makal Laikai, Gi Apunba, Klaf Maira Paibi, Amadi, Samuro Kaitel, Famlibi Ima Singapuna, Samuro Kaitel da Satariba, Naga Pi Stoki, Waroisin Purakpada, Manipur Gingankai Sokpa Yaroi, Apunbagi Saktam, Tugaiba Yaroi Haina, Wakat Infam Pangtokre. So kita kau kan kali baik bagi sini sahaja, sini so kita mana mana ini sini mana, kali hai rumah ini mudah gimana, home minister orang ini prime minister mata mata kau ikut jadi hai rumah ngam dori berapa. Mana ni, adun nabe sini tu kau tahu kata sini ser panda sini ser cokri itu, lalu kau kira ini kiri dah kata, nasi kau ini sini pun kau begini apa, masa kau ini amna kau ser halu nak kanda kenapa dah mesti Kokomigi Khongjang Sagatuna SYDOP Lava Apunba Maira Paibi Luf Amasung Torbung Area Joint Committee na Sinduna Fugaksau Ikai Torbungda Sexin Wakat Mifam Amangasi Fongkre Manipur gi ngamkai Kaiba Yaroi Long Live Manipur Haibin Chingba Kholau Kyasu Lauki Manipur gi ngamkai Long Live Manipur Long Live Manipur Long Live Manipur Indo Naga Pistok Asigi Waroisin Lakpada Manipur gi Hauzik Laiba Ngamkai Administration Socio-economic amadi cultural setup asida mawong amatada akaiba piba yaroi haiduna kokomigi lamjing makhada lamdam asida ngarangdagi sangsilakiba sintha lepagi khongjangna ngasisu Thoubal district ki mafam kayadasu miyamgi mahosagi punsida sauna akaiba pikre khongjang asigi manungda lambida lanai gari macha khara chenaba natana passenger puba gari chenakide mafam kayada lambi thinke government office singsu mi itak tak nakhi mahiloisang ayamba mahiloising kanakidre district asigi maru aiba Kaithel Singh, Thoubal, Yaripok, Wangjing, Khongjom, Atai Kaithel Singh da porfam phamnakide, Dukan Singh Thong Lonaki, Pamdaba Thokdok Thoktanaba Police na Kannangak Senaki Hairi. BDF Oina Thabak Tauramba Masagi Anab Amana Laikidraba, Laisombom Herojit Singh, BDF number 1056 ki Waroi Chingda Laiba Imungi Miyoi Singda ngasi Bisnupur District asigi SP Priyadarshini Laisramna Lupa Lak ama Selgi Tengbang Oina Kusinakre Herojit ki Dharmagi Oiba Thauram Singh Nangnanaba Maga Thabik Thabak Tauminaramba Miyoi Singh Laktuna Selgi Tengbang Pirabada Magi Loinabi amadi Apokpi Mamana Apenba amadi Thagatwa Fongdoke Thauram aduda Saruk Yakiba Bisnupur District BDF Welfare Association gi Vice President Oiba Bizoina Fongdokibada Makhoigi Marakta Tilamba Herojitna Manung Matam Chadana Laikidabada Imung Manungi Awabadasu Association na Saruk Yari Laingak nasu Laikidrabagi Lehoriba Nupi Angang Singgi Khanbiraga Laingak nasu Paikhatpa yaba Thaurang Singh Paikhatpinanaba appeal tauke Bisnupur District asigi Additional SP Operation Khatrimayum Manihar amadi Association asigi Publicity Secretary and Ramesor amadi Atai Thomi Singsu Tengbang Pibagi Thoramaduda Sarugyaki
ngarangdagi makha satharakpa oina ngasisu Bisnupur headquarter da kokomigi khongjang saugatuna khongjang makha sathare Bisnupur headquarter gi dukan sing thonglona ki kaithel phambi ima sing pot yonad kide ngasi ayuk angan bada khongjang saugatloi singna Bisnupur kaithel gi tongan ba mafam singda tidim lambi thingki district police team amana lambi thingbagi khongjang adu laksin khe makha tana district police ki personnel kayana kaithel gi mafam kayada saithok tuna pamdaba thokdok sing thoktana ba section thorang lokhatuna mikup nahum singna leinakhe ngarang numidang jiriwam yauna tongan ba mafam kayada miyamna naga ge santi gi warigina lamdam asida akaiba piba yaroi haibagi dabi tawduna maira ge rally chatkhre Bamon Kampudasu Numidangda Mairagi Rally Setki Loina na Pendaba Kolau Kasu Lauki. Paugi Merthan attend break Amatangalujuri. Special Ningul Chakuba and Diwali offers. 10% discount on labor charge. 5% discount on spare parts. For Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors Airport Road, Ghari, near Comprehensive Concept School, Ulfa, or contact us at 9366 508 258. Breaking matungda makhataba pau bizari Supreme Court ki yathang thawoi daduna laingakna mahiloisang singda security personnel sing paisinduna thamliba asigi mayokta desam amadi AIMS na High Court wakat anaba sem saba loire haina ngasi kwa kaithel da laiba desam gi mayai loisang da AIMS amadi desam na sinduna pangthokiba paugi mifam amada desam gi Secretary General Sital Onamna Fongdokre mahakna makha taraduna kumjali sing ani nipan dagi hoduna lamdam asida laiba wakhal manaba kanglup sing punsinduna education bu disturbance free zone ohenanaba honarakpa asigi tayo nabada laingakna pangthokleba thabak asi laibak thibani tungi yumbi warakadaba mahiroi singi laisangni hariba mahiloisang singbo langbun amagum security personnel kaya paisinduna thamba yaningde athubada paisinduna leiriba security sing lokthokadabani lamdam asi rule of law leiba leibak amani adubu laingakna logi wangmada thabak kaya pangthorakleba asi karigino haina hangloduna Supreme Court ki yathang indaduna mahiloisang singbu army camp Ohen Kiba Yaroi Haina Laingaki Mari Lainaba Singda Section Wa Thamlakli Mahiroi Singda Piriba Aki Tuzungba Amadi Mahima Sing Tambada Apunba Piribasi Masi Kudaktagi Pidanaba Masi Tabak Lokadobani Karigumba Masi Paket Taragadi Desama Madi AIMSna Atubumatamda High Court Ki Tungjinda Masi Supreme Court Ki Order in the Bugitamak Satanaba Shem Sarena Lakuksari Ngarang Asian IM amadi India government anina sanakiba wari sina waroishin oiroi Nagaland ga yum thangnariba stakeholders singi wa takigani haina Union Home Minister Amit Shah na haikiba laire maduda natana laibak asigi ngamkhai kaigadaba decision amata lawrakloi haibagi thajaba sauna thami haina Deputy Chief Minister Yumnam Joykumana Fongdokre wafam asingasi lamboi khongnang khong pukri awang laikai development committee na sinduna ibudhau leinung ariba community hall sangabagi thoromda fongdokhibani Ngarang magda wari sanai khone adu gidi paukte adu nasai sign tawba ko adu amata lei habigi adu gimdi kasu leite adu ka koi gi we are all the firm believe ko so idana na koi gi wata dana koi wa yongdana koi kan si sigi accord si finalize tong ne se koi thajede tawju toro ena adu na khol Paumi Singh na hangba wahangi pakum piraduna Deputy Chief Minister na karigumba Central Government na miyam da thajaba manghalak labadi matam aduda state government na su kari towa yabage habadu matam gi matung ina khanaragani haiki Nasagi peace court has no meaning unless and until sigi toriba kasagi extortion toriba adi illegal taxation toriba kanona nagan to je masi stop tokdugidi main kan meaningless ni central government na masigi solution si purukan they should guarantee that this shall not be allowed in future
Hiangge nini panba chakaubasu loikre Diwali gi maingansu momkre adubu Manipur gi sakyang mingsel oibetanatana smart city ama ohenanaba mangmangliba khwairaman kaithal amadi masigi akoiba mafom singdi fatta haudi polam sing amasung apum asagi manamna pirang oiduna wakat pham leitabagum tengtha naoiri hiramasida paudamama lamdam asigi asauba kumhai ama oiriba ningol chakauba amadi Hindu dharma chatpasingi kumhai Diwali yaugadaba tha makhai ama watlingai matamdagi kaithel asida pot yonba amadi leiba lakba migi masing ising isaugum hengatkhi loinana kumhai ani asi loidri fauba kaithel asida mina chikna saina ngamdana tinki numit khudingi pot yonba amadi leibagi lemhouba mana masing cartoon box amadi plastic ki polam singna kaithel asi nongmagi mot pa henjelakpana kaithel asigi mafom kaya ngasidi amona kai langthokfam west dumping site amagum leiri masigi mathakta numit kyani amona kai sing asi lauthoktabana pathapum tharkpa yaurukpadagi apum masagi manamna kaithel asi fauduna chatpada hangoiba faubuda natana aikhoigi mai oiriba mafam asi yobada sin khumlaga chatnaba yaurukle masida natana laina kaya pohanabagi asauba maram amasu ohelli adubu nungtigi sit sengbagi thabak tawgudoriba Imphal Municipal Council asi suspension da laikibadagi sitok sengdokbagi thabak asisu lepkiba sini corporation onduna mathong ningthina tawhangadoba IMC asi hojik executive councilor amaga commissioner amagana chalaiduna fere fere haiba fibam amada leiri authority khak ngaibagi mahutta miyamna dustbin da hundokadabadusu sengdokbagi thabakti yawdabana dustbin sing asisu amona kai singna pik thalaga leire miyamsu pangnangda langthokpagi hainabi leiri matam khargi mamangdasu Manipur sarkar gi muhut minister na khwaramban kaithelda plastic ki maku ama fawba tahaloi loinena dukan mapusingna sungsoi soidana dustbin thamgadabari haiba wafom fawba phongdokiba leikrabani masigi mathakta plastic ki amoda gaising sakhairam dukan sing adugi license fawba kakkani haiba yauri wariga sagona raklaba malemda anisuna leitraba khwaramban ima kaithelasigi hojik oiriba fibam asidi pukni nungsiningai oiri Imphal mayol makta da leiriba kaithelasigi oiriba saktamasi atopa miyoisingi mamangda ikai ningaini sarkarna smart city ama ohenabagi mangliba manglan asi uriba saktamasi gadi tayonaba oina thoklare asumna asawa kumaising hek lakbaga khwaramban ima kaithelasi amot akaitana pumsai saiduna leiba haibasi aikoi punamaki laibak thibani amabu oiro kaithelasi matam pumbada lunana thamnaba phibam matam amada hekta mapung fana sit sengbagi thabak paikhatpagi tangai fadaba leire Chief Minister na leibaki oiba ihok singda lenga ki employees sing thabaka gadabani haibagi wafam thamkhrabasu kokomi na kokhiba sinthalepagi khongjangda IMC su yaukibana khwairamban amadi akoibagi mafam sing amon akaina pikthalle hiramasi gi matangda anaye kaya thorakadabana maram oiraga mari leinaba singna meeting changbagi tangai fadaba leire video journalist boboga loina na paudam charibi Elizabeth Times of Manipur Khwairamban Bazar Friendly environmental warriors few Jirivom na sinduna District Administrative Jirivom amadi Jirivom Municipal Council JMC ga khusam naraga fiuna sangsi lakliba Jiri Green Mission gi saruk ama oina Jirivom District pu free plastic zone ama ohenna ba pandamda Jirivom da lairiba miyoi singna October tha asigi manungda khwaidagi yamna plastic kamari lainaba potlam sing khomjinduna piba ngamba individual amadi group singi oina makok mathang taraba singda case pricing tha asigi tarada Jiri News Network JNN gi conference hall da pangthok kadaba thoramda yanthok lagani haina Fugi General Secretary Algerana Fongdokre individual amasung group category ani thokna ekoina khwaidigi yamna khomlaba ngamba miyoi singda natraga group singda manamathum yentokpagi first second third khangat polo jare participants sing asigi prize distribution ceremony asi ekoina lakliba November gi tang tara nomaijing numit asida pangthok chargani hai banumit asida ekhoi program asigi bu jiri praja miam amasung tongan wan ba COC singna mateng pangbiu amasung saruk yabiu Guwahati da laiba Srimanta Sankardeva International Auditorium da Jyoti Chitraban na Dr. Bhupen Hazarika Regional Government Film and Television Institute ka kusam daduna chathariba ohumlak suba Guwahati International Film Festival GIFF 2019 ngasi nini chanba numita saknai rawa film maker Aribam Sam Sharmagi Manipuri feature film Nong Phadok Lakpa Atithi utki festival asida malemgi tongan ba leibak humpu mangagi punna film cham rom utkadauri Seoul ama chupna chathagadaba festival asida foreign amadi domestic delegates sing
mangarom lak lishing mangarom lak payai haina thajanari ngarang ahobu numita Iranian film charcoal utkraba matungda ngasi Syam Sharma gi film nong phadok lakpa atithi utkibani pangthokliba festival amadi film asigi matangda filmmaker Syam Sharma na phongdorakpada Guwahati da tawa international film festival se akoy de yam darkar le festival North East ki film festival fight ki sabat festival masina wele yam pavana masi Assam government yam thawai yauna masi de help tawi bisa alu magi achanga maluina masi jyoti chitrana organized tawu jyoti government direct tawu na teams Jyoti Chitrapana Tawi Atua Masiluna Rivana Dr. Muten Hajarika Television and Film Institute Ani Sina Tauraga Masiga Achanga Pesaji Finance Assam Piraga Masitor Humaksuni Manipur the Pantoki Happy Manipur the Masik Pesaji Ape government high with the Makoin Putu Pasi Ngambira Diampe Assam the Makoin Kuron the Sanganina Manipur dari pesha thogo haib da Manipur di pesha legi haib na ham do goi ni masi khangdi kalm kali yar kadam pangthokliba film festival asigi matangda film actor Adil Hussain na mahaki oiba mot phongdorakhi. The advantage is that very simple, you know, generally all these cinema halls, they show all these big commercial movies. So all these films which are being shown in the commercial cinema halls, those are good movies, but I think there are amazingly beautiful movies which are being made in the Northeast by amazing directors from Meghalaya, from Nagaland, from Assam. They are not getting the avenue to show these beautiful movies to the public, and I think that is very important that Indian audience and audience from Northeast should be able to see all these movies. So GIF is one of the places where people, young people, all these people, those who are here, they can see these beautiful movies, and I think that it should travel also all over Assam, not only Assam, and all over the Northeast it should travel. Nakalamromda festival asibu yengba lakliba singna festival asina makoida kanaba kaya fangbangam le haina phongdorakhi. As a student, as we are also a film lover, so it's very nice. And after watching all the different type of all the globally, the film which we watch is like about the relationship between the human and between the societies. It's very nice that we have learned like even the minute thing which we didn't understand before, and now through the medium of this film, we came to know all about this. Yeah, it's really nice because the way they make film, because many great directors from different countries, they've come here, and we enjoy lots, and it also is we get lots of knowledge. Ngasi nungthil phongna khiba pause singda kari kari maru eba pau yauri bage habdo myam punna mong mieng taminasi. Kanglaipa ki maira Bharat Sarkar amadi NSN IM ga yanakhiba wafam sing November mari fawbagi manungda Manipur da phongna thamgadabani kokomi. Greater Nagaland gi demand center na reject tawkhre Chief Minister. IM na nimlana khonggat khiba tax ki senpham sing handokna na ba Bharat Sarkar da taksilamle Deputy Chief Minister. Kokomi gi khongjang sogatuna miyam na khongjang sangsinkhre. State ki thakta chabangkut ki thoram pangthokre. Humdramathoi suba IPR Day thoram pangthokre media di matam pumbagi oina independent body ama oina lehengadabani Biswajit. Paramilitary force sing thamjinbagi ARUNBALA agenda karino Chief Minister na sangdok piu coordinating body khurai. Pandam Manipur lengak na November mari fawbagi manungda Naga Peace Talk ki waroi sinda kari yauribage haibadu miyam da khanggadabani kokomi. Kokomi gi makhada sintha leptuna khongjang sangsinba. Khurai da su khurai gi miyam na lambi da tholaktuna khongjang sangsin ki India government ki thoksil yaningde miyam. Paramilitary forcing thajilakpagi maram laingak na sengdu ubon. ZUF na NNPZ da merge tokhiba condemn towi rongmei love. Sintha lepagi khongjang ngasi loishinkhre. Loislakpada maru iba pauk sing amuka hana pijari.
Government of Manipur amadi NSN IM anigi waroisin purakpada yauriba warosling tha asigi mari fawgi manungda Manipur miyamda phongna thamgadabani haina kokomigi convener Sunil Karamna seksilwa thamkhre. Manipur ki territorial integrity amadi apunbagi saktam sukai kairoi haina Chief Minister N Birena phongdokre. State ki thakta Chabangkut ki thauram Manipur Rifles ground da pangthokli. State asida ban namadi blockade na miyoi kya da achoba saitheng piri haina Manipur ki Governor Dr. Najma Heptullah na haikre. Amading asisu kokomegi khongjang saugatuna miyamna sinthal leptuna mafam kyada khongjang sangsilli. Ngasigi wenadi Manipuri pau matang sida loijare mi eng tabiri bupunamakpu ARUNBALA amuk kahna khurumjari.